Manipur Top Channel की मैकेरी मैम ने स्पेशल कंटेंट कतंग शेयर तौजगे अदुगा सिगे कंटेंट सि थमजद्रिङै गी मंगोइना मैम दा लेवाक सिगो कोविड-19 अपडेट हापसरमगे हौकी बपुंग कुन गी मरी सिदा इंडिया दा मियोय ला अनिगा लिसिंग निपान कोविड-19 पॉजिटिव ओइख्रे अदुगा मियोय लिसिंग मरी गा सामगा यंखै गे तरेना कोविड-19 मरम ओइदुना लैखिद्रे हाइनसु ngsi थगलखिबा हेल्थ रिपोर्ट अमना मखा ताना फुंगदोरखली अदुगा मखा सा थजरक पोइना मैम सिगोइबा स्पेशल कंटेंट कतंग मैम थमजगे मैम लेफुक्तामिनसे महाराष्ट्र होम आइसोलेशन थिंगजलपा मणिपुर कोविड-19 की लाइना लेसत की फिवम असुम असुम लुबा साथीब हेंजलकली हाइबिसदि मिपुंग खुदिमकना खंगनरब वफमने अमसुम पॉजिटिव ओइबा मिगी मसिंग लेप लेतने हेंगलकपदा नतना लाइना लेसत असिना मरम ओइदुना सियन किबा मिगी मसिंग असिसु नोंग नोंगमगी हेंगलकलिबने अमसुम कोविड-19 की सेकेंड वेब लाखबगा इरोइनना स्टेट असिदा कोविड मरम ओइदुना लेहनखिद्रबा मसिंग यामलबा मियोइसिंग असिगी मनुंगदा मसागी सही 30 की मथक्ता लैबा निफू की मथक्ता लैबा यंखै की मथक्ता लैबा हुमफू की मथक्ता लैबा मियोइ क्या अमा लैखिद्रे असिगुमा मियोइ क्या लैखिदबा सिदा लमदम असिगी तांगलबा सकनाइरबा मियोइ क्या अमासु यावख्रबने असिगुमा यामनमक नुंगाइतनिंगाइ ओइरिबा फिबम असिदा अमुक हेना नुंगाइत्रिबा पावमना मे कुनगा मंगा स्टेट असिगी ओइना कोविड मरम ओइदुना मियोइ 15 सियनखिबगी मनुंगदा मसागी सही सुपनतंगी सही तरे खक्तमक ngairiba anga ama yorokpa asini hairiba yamnamak नुंगाइतनिंगाइ ओइरिबा नुमित मेगी कुनगा asida स्टेट asida punna miyoi sanipan ga kunga mari positive oikhibani amasu मेगी कुनगा मंगा स्टेट asida पुनः मियोई सनिपान का कुनगा मरी पॉजिटिव ओइखिबसिना मणिपुर नोमगी मनुंग पॉजिटिव ख्वाइदगी यामना ओइबिगी अनोब रिकॉर्ड अमा अमुक थमले अमसुम हाइरिबा नुमित असिगी ममांग मणिपुर हौखिबा नुमित खरने असिदा पॉजिटिव केस की मसिंग असि काय हेन हेंगलकपगा लोइनना अनौ अनौब रिकॉर्ड क्या थुगाइनदुना लाखिबने मसुम परिंग अदुगी मखा सथरकपोइना मेगी तांग कुनगा मंगाना अमुक ममांगी रिकॉर्ड अदु अमुक थुगाइख्रे अमसुम कोविड की सेकेंड वेब असिना मरम ओइदुना हौखिबा मेगी तांग 13 मणिपुर पुनः मियोइ 7 का कुनगा तरुक ओइदुना नोंमगी मनुंगदा मियोइ 7 हेना पॉजिटिव ओइदुना अनौब रिकॉर्ड अमा थमखिबने हाइरिबा रिकॉर्ड असि मथंगी नुमित हाइबदी मेगी तांग 15 दा अमुक थुगाइखिबने मेगी 15 दा स्टेट असिदा पुनः मियोइ 7 का 30 पॉजिटिव ओइखिबने मसिगी मतुंगदा नुमित खरनी पॉजिटिव केस हंथरुरबा मतुंगदा मेगी कुनगनिथोइदा पुनः मियोइ 7 का यंखै का तरेत ओइदुना अनौब रिकॉर्ड अमा अमुक थमखिबने अमसुम हाइरिबा रिकॉर्ड असि मथंगी नुमित हाइबदी मेगी कुनगु हुमदोइदा पुनः मियोइ 7 का 34 ओइदुना अमुक थुगाइखिबने मे कुनगु हुमदोइ की रिकॉर्ड असि मे कुनगा मंगा दा पुनः मियोइ सनिपान का कुनगा मरी ओइखिबा असिना अमुक थुगाइख्रे असुमना स्टेट असिदा नोमगी पॉजिटिव ओइबिगी मसिंग दा रिकॉर्ड क्या लेपतना थमलकपा तोइना रिकॉर्ड थुगाइरकपा हाइबसिमक्ति अफब खुदम अमा नते मसिगी मथक्ता मसागी सही 3 खक्तमक ngairiba फावबा कोविड मरम ओइदुना सिरकपा हाइबसिसु अफबगी खुदम अमा नते मरि लेनबा अथॉरिटी सिंगना खंगफम थोई हाइना खले असुमना मणिपुर लेप लेतने हेंगलकलिबा पॉजिटिव केस की फिबम मसिगी मतुंगिना नुमित खरनिगी मतुंगदि डिजिट मरी मियोइ लिसिंग अमगी मथक्ता पॉजिटिव ओइरकद्रा हाइबगी सिंगनबसु लैरक्तबा नते हाउजिक मणिपुर याउना इंडिया की नॉर्थ ईस्ट रीजन असि कोविड-19 की सेकेंड वेब असि हॉटस्पॉट ओइरकलिबनी हाइबसिदि मिपुंग खुदिंगना खंगनरब वफमने मसुम एनई रीजन ओइरकलिबा फिबम असिमक्ति मंगजौनना ओइरकपा याय हाइना अखंग अहै क्याना प्रिडिक्शन तौदुना खंगनखिबसु लैख्रबनी अखंग अहै सिंगी प्रिडिक्शन अदुमक हौजिकति असुंबा हाइबदु ओइरक्तुना हौजिक एनई दा कोविड-19 असि मैबा हौरे लमैगुम मैकै खुदिंगदा साखलकले असुमना एनई दा कोविड की फिबम असुम सोक्सिलकपा सिदा अखोगी स्टेट मणिपुर असिसु अचौबा थौदांग लौरकली आसाम की मतुंगदा अतै लैरिबि स्टेट सिंगदगी का हेना मंगजिल थाना सेनखलकलिबने असुमना कोविड-19 की सेकेंड वेब असिदा एनई दा असुक यामना फिबम सोक्सिलकलिबा सिगी मतंगदा हौजिक लाकलिबा अचौबा वहंग अमदि मालेम पुमबदा कोविड-19 की अहानबा वेब संतोरखिबा मतम अदुदा एनई रीजन असिदसु अचौबा सैफु सैथेंग मायोकनखिबने अदुगुमना अहानबा वेब अदुदगी अनिसुबा वेब असिना मायोकननबा करिगुम्बा पारा अमता तमहौद्रबा
ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯥꯏꯈꯠꯄ ꯌꯥꯕ ꯂꯧꯈꯠꯄ ꯌꯥꯕ ꯃꯥꯡꯖꯧꯅꯅ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯍꯧꯗ꯭ꯔꯕꯔꯥ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯏꯈꯠꯍꯧꯗꯕ ꯇꯥꯔꯒꯅ ꯀꯔꯤꯒꯤꯗꯃꯛ ꯄꯥꯏꯈꯠꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯅꯦꯁꯟ ꯑꯁꯤꯗ ꯅꯠꯇꯅ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯐꯪꯅꯗꯕꯒꯤ ꯑꯆꯧꯕ ꯁꯃꯛꯁ꯭ꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗꯇ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯁꯨꯡꯅꯅꯕ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯂꯤꯡꯈꯠꯂꯛꯄ ꯍꯥꯏꯕꯁꯤꯃ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯡꯖꯧꯅꯅ ꯀꯔꯤꯒꯨꯝꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯕꯒꯤ ꯋꯥꯊꯣꯛ ꯑꯃ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯊꯣꯛꯅꯈꯤꯕꯒꯤ ꯋꯥꯐꯝ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯅꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤꯕꯒꯤ ꯄꯣꯁ ꯀꯌꯥ ꯑꯃꯁꯨ ꯎꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯐꯣꯡꯅ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯑꯣꯛꯁꯤꯖꯦꯟ ꯃꯊꯧ ꯇꯥꯔꯤꯕ ꯄꯦꯁꯦꯟꯠ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯐꯪꯍꯜꯂꯝꯕ ꯇꯥꯔꯕꯗꯤ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯐꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯄꯣꯁꯠ ꯇꯧꯔꯛꯂꯝꯃꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯈꯔ ꯍꯟꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 8 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯍꯣꯠ ꯀꯦꯛ ꯇꯣꯄꯤꯛ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯨꯞꯅ ꯈꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯨꯝꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯊꯛꯇ ꯀꯣꯂꯝ ꯑꯁꯤꯗ ꯀꯌꯥꯔꯛ ꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯃꯥꯡꯒꯤ ꯑꯍꯥꯟꯕ ꯋꯦꯕꯀꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯗꯒꯤ ꯍꯜꯂꯛꯄꯁꯤꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯊꯝꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯨꯝꯕꯁꯨ ꯇꯧꯅꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯅꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯘꯥꯂꯌꯥꯒꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯈꯟꯅꯐꯝ ꯊꯣꯛꯂꯕ꯭ꯔꯥ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯕ ꯑꯃꯅꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯨꯝꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 19ꯗꯗꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯠꯅꯕꯗꯒꯤ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯑꯁꯤꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯤ ꯂꯩꯕꯗꯒꯤꯔ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯨꯝꯅ ꯑꯃꯗꯤ ꯂꯨꯅ ꯈꯟꯒꯗꯕ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯝ ꯆꯝꯖꯔꯤꯕ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯇꯦꯝꯁꯤꯟꯅꯔꯛꯄ ꯑꯁꯤꯅꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯂꯤꯕ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯑꯁꯤꯗꯗꯤ ꯀꯔꯝ ꯇꯧꯕ ꯇꯥꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯃꯁꯨꯡ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯣꯚꯤꯗꯀꯤ ꯑꯍꯥꯟꯕ ꯋꯦꯕꯇ ꯁꯦꯝꯂꯛꯈꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯧꯍꯟꯕꯒꯤ ꯃꯊꯧ ꯇꯥꯔꯛꯂꯤꯕꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯟꯅꯕ ꯌꯥꯔꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯃꯁꯤꯡ ꯑꯁꯤꯁꯨ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯃꯊꯧ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯌꯥꯝꯅꯁꯨ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛꯄ ꯑꯃꯁꯨ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯁꯤꯒꯤ ꯀꯟꯇꯦꯟꯠꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯈꯪꯍꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ